KUKi Meitei Naga MLA singi meepham waroisan houjike phaoba phamba ngamdri tha asigi taramangada Ministry of Home Affairs ki mityang makhada Manipur State Legislative Assembly ki member oiriba KUKi Naga Meitei MLA singi marakta Manipur da sathariba irang asiga mari lainana sathakhiba wari sanabagi waroisan kari leirabagi haina hangbada houjike phaoba sabsaba waroisan khangba ngamdri haina Chief Minister N Birena phongdokkhre Babu Parada leiba Chief Minister gi Secretariat ta pangthokpa paugi meepham amada mahakna hai khamkhiba meepham adugi matangda Press Information Bureau PIB na thadorakliba serol adu official oiba wafamni maduna taba wafamsing houjike phaobagi oina phongdokpa leitre Central Government na thokliba irang asigi waroisin athuba matamda puraknaba hotnari haina phongdokhi nakal amaromda United Naga Council UNC na Congress lengaki matamda nauna district tarar hapsinkhiba adu hanagi phibamda hanjil hangadabani haina pangthokhiba center lengaka sathakhiba wari sanabagi waroisin purakpa ngamkhidraba matung Senapatida amuk hana phamgani haibasi asumbani district semba natraga hanagi phibamda hanjinba haibasi wari sanaraga khangadabani Maikai ahumgi marakta wari sanaba haibasina khwaidagi phaba lambini hairaduna district nongna punsinba amadi punsindaba haibasi apamba amasung pamdaba kangbu tongana leibanina wari sanabana henna mathau tai masida kari warep laurakadage haibadudi matam ngakhisi haina CM na phongdokhi